Arambai Tenggolbu Lanna Uhannaba Hotnabirakkanu eti. Arambai Tenggolna rongmai machani faraga phuchaiba torture na singba tawi amade pochai kaya lut tawre haina United Naga Council UNC gi Working Committee gi convener da thari bacherol aduga Arambai Tenggol ga hiram amatada mari lainade haina Arambai Tenggol gi control room operator Laisram Robasan na press ta thokpa cherol amana haire cherol asin hai hana mamang da su haijakiba kaya laire madudi any problem tholakpa matamda Arambai Tenggol na tainaba made aikhoibu Lanna Uhannaba Hotnabirakkanu haiduna khitang tawbaga Arambai Tenggol na tawre Arambai ni haiduna cherol khudingda aikhoigi ming pakpaktuna thadorokleba sing asina takbade makhoina aikhoi Arambai Tenggol asibu thugainaba made miyamda Lanna Uhannaba Hotnarakpani haire public ta cherol ama thadoroktringaida wakhal khara khara khanthabagi hainabi thambana fagani khalle loina na marik sumba paudam sing khaktamak miyamda thambiyo asengba chumba logi oiba thabak tawpham thokpa dumak tawbiyo atamdana Arambai Tenggol da tainaba made miyamna Lanna Uhannaba Hotnabirakkanu haire